ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯥꯖꯜ ꯈꯨꯟꯗ꯭ꯔꯥꯛꯄꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯡꯒꯪ ꯑꯃ ꯂꯩꯔꯝꯃꯤ꯫ ꯈꯨꯡꯒꯪ ꯑꯁꯤ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯂꯩꯕ ꯆꯥꯍꯣꯡ ꯑꯍꯣꯡꯕ ꯑꯃꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯕ ꯈꯨꯡꯒꯪ ꯑꯃꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯊꯕꯛ ꯂꯣꯏꯅ ꯁꯨꯕ ꯅꯣꯝꯕ ꯀꯜꯂꯝꯃꯤ꯫ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯝꯃꯤ꯫ ꯑꯌꯨꯛ ꯑꯉꯟꯕ ꯑꯃꯅꯤ꯫ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯅꯨꯄꯤ ꯈꯔ ꯐꯤ ꯁꯨꯔꯤ꯫ ꯃꯈꯣꯏ ꯃꯁꯦꯟ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯃꯥꯡꯅꯈꯤꯕꯗꯣ ꯍꯥꯏꯅꯔꯤ꯫ ꯏꯕꯦꯂꯩꯅ, "ꯑꯣ ꯂꯩꯔꯥꯡꯇꯣꯟꯕꯤ, ꯅꯣꯏꯕꯨ ꯑꯩꯒꯤ ꯉꯔꯥꯡ ꯃꯄꯥꯟꯗ ꯊꯝꯂꯝꯕ ꯈꯨꯗꯦꯡ ꯑꯃ ꯂꯩꯔꯝꯗ꯭ꯔꯦꯅꯦ꯫ ꯑꯗꯨꯕꯨ ꯅꯣꯏꯕꯨ ꯎꯅꯕ꯭ꯔꯣ? ꯍꯥ? ꯑꯩꯗꯤ ꯑꯗꯨ ꯂꯩꯇꯕꯗꯒꯤ ꯌꯦꯡꯉꯨꯇꯨ, ꯐꯤ ꯐꯥꯎꯕ ꯁꯨꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯃꯤꯒꯤ ꯈꯨꯗꯦꯡ ꯋꯥꯏꯔꯒ ꯁꯨꯔꯤꯕꯅꯤ꯫ ꯑꯩꯗꯤꯅꯦ ꯑꯣꯟꯊꯣꯛꯅ ꯁꯥꯎꯅꯤꯡꯈ꯭ꯔꯦꯗ꯫ ꯈꯨꯗꯦꯡ ꯑꯗꯨꯃꯛ ꯈꯛꯇꯪ ꯂꯩꯕꯁꯤꯗ ꯑꯃꯨꯛ ꯍꯨꯔꯥꯟꯈ꯭ꯔꯦ" ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯩꯔꯥꯡꯇꯣꯟꯕꯤꯅ, "ꯑꯣ ꯏꯆꯦ, ꯎꯗꯦꯗ. ꯑꯩꯒꯤꯁꯨꯅꯦ ꯍꯤꯡꯈꯣꯜꯒꯤ ꯍꯦꯟꯁꯥꯡ ꯌꯥꯝ ꯃꯥꯡꯉꯤꯗ꯫ ꯉꯔꯥꯡ ꯑꯩꯅ ꯍꯤꯡꯈꯣꯜ ꯆꯪꯕꯗ ꯃꯥꯏꯔꯦꯟ ꯐꯖꯕ ꯑꯃ ꯄꯥꯜꯍꯧꯕꯅꯦ꯫ ꯑꯗꯨ ꯑꯩꯅ ꯍꯌꯦꯡ ꯂꯥꯏ ꯀꯠꯄꯒꯤ ꯍꯦꯛꯀꯦ ꯈꯟꯗꯨꯅ ꯊꯝꯂꯝꯕꯅꯤ꯫ ꯑꯗꯨꯒꯗꯤ ꯉꯁꯤ ꯑꯌꯨꯛꯇꯣ ꯑꯩꯅ ꯍꯦꯛꯀꯦ ꯍꯥꯏꯗꯨꯅ ꯆꯪꯉꯨꯕꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦꯃꯤ ꯑꯗꯨꯕꯣ꯫ ꯀꯅꯥꯅ ꯍꯨꯔꯥꯜꯂꯤꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯂꯩꯀꯥꯏꯁꯦ ꯍꯟꯗꯛ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯌꯥꯝ ꯊꯣꯔꯛꯏ꯫ ꯈꯪꯗ꯭ꯔꯦ ꯀꯃꯥꯏꯅꯕꯨ ꯇꯧꯗꯣꯏꯅꯣ." ꯏꯕꯦꯌꯥꯏꯅ, "ꯑꯣ ꯑꯗꯨꯅꯤ, ꯅꯣꯏꯒꯤꯁꯨ ꯃꯥꯡꯅꯕ꯭ꯔꯥ? ꯑꯩꯒꯤꯁꯨ ꯉꯔꯥꯡꯅꯦ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯊꯝꯂꯝꯕ ꯕꯥꯜꯇꯤꯟꯗꯣ ꯃꯄꯥꯟꯗ ꯊꯝꯂꯝꯕꯅꯤ꯫ ꯑꯩꯁꯨꯅꯦ ꯏꯃꯨꯡꯗ ꯄꯨꯁꯤꯜꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯒꯗꯤ ꯑꯩꯅ ꯉꯁꯤ ꯑꯌꯨꯛꯀꯤ ꯏꯁꯤꯡ ꯁꯣꯛꯀꯦ ꯍꯥꯏꯗꯨꯅ ꯊꯤꯕꯅꯤ ꯕꯥꯜꯇꯤꯟꯗꯣ, ꯍꯦꯛ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ꯫ ꯑꯣ ꯍꯨꯔꯥꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯈꯪꯗ꯭ꯔꯦ, ꯂꯩꯀꯥꯏꯁꯦ ꯍꯨꯔꯥꯟꯕ ꯑꯃ ꯂꯩꯔꯦ꯫ ꯍꯣꯔꯦꯟꯗꯩꯗꯤꯅꯦ ꯄꯣꯠ ꯆꯩꯒ ꯃꯄꯥꯟꯗ ꯊꯝꯂꯝꯕ ꯌꯥꯄꯣꯟꯇꯦ." ꯏꯕꯦꯂꯩꯅ, "ꯑꯗꯨꯅꯤ, ꯃꯄꯥꯟꯗꯒ ꯊꯝꯃꯨꯔꯅꯨ ꯍꯣꯔꯦꯟꯗꯩꯗꯤ, ꯏꯃꯨꯡꯗ ꯄꯨꯁꯤꯟꯗꯨꯅ ꯊꯝꯃꯨ" ꯍꯥꯏꯅꯔꯗꯨꯅ ꯃꯈꯣꯏ ꯅꯨꯄꯤꯈꯩꯁꯨ ꯂꯣꯏꯅ ꯃꯌꯨꯝ ꯆꯪꯅꯈꯤ꯫ ꯅꯨꯃꯤꯗꯥꯡ ꯇꯥꯔꯗꯨꯅ ꯃꯤ ꯄꯨꯝꯅꯃꯛ ꯆꯥꯛ ꯆꯥꯅꯔꯒ ꯇꯨꯝꯅꯈꯤ꯫ ꯁꯣꯝꯗ ꯊꯣꯄ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯔꯝꯃꯤ꯫ ꯊꯣꯄꯅ, "ꯑꯩꯅ ꯂꯩꯀꯥꯏꯁꯤꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯛꯂꯤꯕꯁꯦ ꯐꯅꯗꯤ ꯌꯥꯝꯃꯤꯁꯦ꯫ ꯑꯩꯅ ꯊꯕꯛ ꯁꯨꯕ ꯅꯣꯝꯕꯁꯨ ꯇꯟꯕꯅꯤꯅ ꯍꯨꯔꯥꯟꯗꯅ ꯆꯥꯔ ꯂꯣꯏꯔꯦ꯫ ꯀꯩꯗꯧꯖꯔꯨꯅꯤꯒꯦ? ꯑꯩꯒꯤ ꯍꯤꯡꯈꯣꯜꯁꯤꯁꯨ ꯄꯣꯠꯅꯥ ꯑꯃꯇ ꯊꯥꯕꯤꯗ꯭ꯔꯕꯅꯤꯅ ꯍꯤꯡꯈꯣꯜꯁꯤꯁꯨ ꯂꯩꯇꯧ ꯉꯥꯛꯇ ꯉꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯉꯁꯤꯅ ꯀꯅꯥꯒꯤꯗ ꯍꯨꯔꯥꯟꯕ ꯆꯪꯁꯤꯒꯦ ꯑꯩꯁꯦ?" ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯂꯩꯔꯕ ꯃꯇꯨꯡ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯇꯥꯔꯛꯇ꯭ꯔꯕ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯊꯣꯄ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯔꯕꯅꯤꯅ ꯃꯤꯆꯤꯛ ꯃꯤꯔꯥꯎꯈꯣꯜ ꯀꯅꯥꯝꯇ ꯇꯥꯔꯝꯗꯦ꯫ ꯃꯤ ꯂꯣꯏꯅ ꯇꯨꯝꯅ ꯍꯤꯞꯅꯈ꯭ꯔꯕꯅꯤꯅ ꯄꯨꯝꯆꯤꯛ ꯆꯤꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯄꯗꯨ ꯑꯁꯨꯝ ꯂꯥꯛꯄꯅ ꯈꯨꯟ ꯂꯩꯀꯥꯏꯁꯤꯗ ꯁꯦꯜ ꯄꯥꯏꯕꯗ ꯐꯧ ꯆꯦꯡ ꯃꯔꯥꯡ ꯀꯥꯏꯅ ꯍꯥꯞꯄ ꯋꯥꯇ ꯄꯥꯗꯨꯅ ꯂꯩꯕ ꯌꯨꯝ ꯑꯃꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯌꯨꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯊꯣꯄꯗꯨ ꯉꯥꯏꯍꯥꯛ ꯀꯗꯥꯏꯗ ꯆꯪꯐꯝ ꯂꯩꯒꯦ ꯍꯥꯏꯗꯅ ꯌꯦꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯍꯥꯏꯐꯦꯠ ꯍꯥꯡꯗꯣꯛꯂꯝꯕ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯗꯨ ꯎꯕꯗ ꯊꯣꯄꯗꯨ ꯇꯥꯟ ꯌꯥꯝ ꯆꯥꯔꯦ ꯈꯟꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯆꯪꯉꯛꯇꯨꯅ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯤ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ ꯍꯥꯏꯕ ꯈꯪꯂꯕꯗ ꯊꯣꯄꯗꯨ ꯏꯃꯨꯡꯗꯒꯤ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯂꯨꯄꯥ ꯌꯥꯎꯔꯤꯕ ꯎꯄꯨꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯊꯣꯄꯅ ꯉꯝꯒꯗꯧꯕ ꯁꯅꯥ ꯂꯨꯄꯥ ꯈꯔ ꯄꯨꯔꯗꯨꯅ ꯄ꯭ꯔꯞ ꯊꯣꯔꯛꯇꯨꯅ ꯆꯠꯈꯤ꯫ ꯅꯣꯡꯉꯥꯜꯂꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏꯗꯨ ꯉꯔꯥꯡ ꯍꯨꯔꯥꯟꯕ ꯆꯪꯂꯝꯕꯒꯤ ꯄꯥꯎꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯍꯩ ꯋꯥꯔꯤ ꯁꯥꯔꯝꯃꯤ꯫ ꯂꯩꯀꯥꯏ ꯅꯨꯄꯤ ꯑꯃꯅ, "ꯑꯣ ꯏꯕꯦꯇꯣꯝꯕꯤ, ꯅꯪꯕꯨ ꯉꯔꯥꯡ ꯈꯨꯟ ꯑꯁꯤꯒꯤ ꯏꯅꯥꯛ ꯈꯨꯟꯈ꯭ꯔꯕ ꯂꯤꯛꯈ꯭ꯔꯕꯗ ꯍꯥꯏꯅꯔꯤꯕ ꯏꯃꯨꯡꯗꯨꯗꯒꯤ ꯁꯅꯥ ꯂꯨꯄꯥ ꯑꯇꯩ ꯄꯣꯠ ꯆꯩꯁꯨ ꯈꯔ ꯍꯨꯔꯥꯟꯈ꯭ꯔ ꯍꯥꯏꯅꯤ ꯅꯪꯕꯣ, ꯇꯥꯗ꯭ꯔꯣ ꯃꯤ?" ꯏꯕꯦꯇꯣꯝꯕꯤꯅ, "ꯑꯣ ꯑꯗꯨꯔꯣ ꯏꯆꯦ, ꯑꯩꯁꯨ ꯇꯥꯔꯤ꯫ ꯈꯪꯗ꯭ꯔꯦꯅꯦ, ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯍꯟꯗꯛꯇꯤ ꯍꯨꯔꯥꯟꯕ ꯑꯃ ꯌꯥꯝ ꯀꯟꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕ ꯑꯃ ꯊꯣꯔꯛꯏ꯫ ꯑꯗꯨꯕꯨꯅꯤ ꯏꯆꯦ, ꯑꯩꯗꯤ ꯑꯗꯨꯒꯤ ꯑꯍꯜꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ꯫ ꯅꯠꯇꯦꯅꯦ, ꯃꯥꯕꯨ ꯈꯨꯟꯁꯤꯗ ꯁꯦꯟꯖꯥꯎ ꯄꯥꯏ, ꯃꯔꯟ ꯃꯊꯨꯝ ꯂꯩ ꯍꯥꯏꯗꯅ ꯀꯔꯤ ꯇꯧꯔꯨꯗꯣꯏꯅꯣ? ꯃꯥꯕꯨ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯆꯥꯅꯕ ꯍꯥꯏꯗꯅ ꯂꯩꯀꯥꯏꯒꯤ ꯄꯨꯈ꯭ꯔꯤ ꯑꯃ ꯇꯧꯕꯗꯁꯨ ꯁꯦꯟ ꯂꯨꯄꯥ 2 ꯍꯥꯞꯄꯤꯌꯣ ꯍꯥꯏꯔꯨꯕꯗ ꯁꯤꯀꯤ 2 ꯈꯛ ꯍꯥꯞꯄꯛꯄꯗꯣ, ꯑꯗꯨꯏ ꯈꯜꯂꯨꯔꯗꯤ ꯑꯩꯗꯤ ꯑꯗꯨꯏ ꯍꯟꯅꯨꯕꯗꯣ ꯁꯨꯛꯅꯨꯡ ꯍꯦꯛ ꯅꯨꯡꯁꯤꯗꯦ꯫ ꯍꯨꯔꯥꯟꯕꯗꯨꯅ ꯂꯥꯛꯂꯒ ꯃꯥꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯜꯂꯤꯕꯗꯣ ꯌꯥꯝ ꯐꯔꯕꯅꯤ꯫ ꯈꯔ ꯌꯥꯝ ꯍꯨꯔꯥꯟꯁꯅꯨ ꯍꯥꯏꯔꯤ ꯑꯩꯗꯤ꯫ ꯃꯥꯒꯤ ꯃꯔꯟ ꯃꯊꯨꯝ ꯃꯌꯥꯝꯗꯨꯕꯨ ꯂꯩꯇ ꯂꯥꯏꯔ ꯃꯤꯌꯥꯝꯗ ꯈꯔ ꯌꯦꯟꯊꯣꯛꯄꯗ ꯃꯥ ꯁꯤꯒꯗꯧꯕ ꯅꯠꯇꯦ꯫ ꯈꯔ ꯌꯥꯝ ꯍꯨꯔꯥꯟꯁꯅꯨ, ꯄꯦꯜꯂꯤ." ꯂꯩꯀꯥꯏ ꯏꯆꯦ ꯑꯃꯅ, "ꯍꯣ ꯑꯗꯣ ꯏꯕꯦꯇꯣꯝꯕꯤ ꯅꯪꯕꯣ, ꯃꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕ ꯃꯈꯣꯏꯗꯒꯤ ꯍꯨꯔꯥꯟꯕ ꯑꯣꯏꯔꯒꯗꯤ ꯐꯕ, ꯅꯠꯇꯦꯅꯦ ꯅꯪꯕꯣ, ꯑꯩꯈꯣꯏ ꯀꯔꯤꯁꯨ ꯂꯩꯖꯗꯕ ꯑꯩꯈꯣꯏꯒꯗꯒꯤꯁꯨ ꯇꯧꯔꯛꯂꯕꯅꯤꯅꯦ꯫ ꯁꯤꯗꯅꯤ ꯑꯩꯅ ꯍꯨꯔꯥꯟꯕꯗꯣ ꯌꯥꯝ ꯁꯥꯎꯅꯤꯡꯂꯤꯕꯁꯦ꯫
ꯏꯅꯥꯛ ꯈꯨꯟꯕ ꯈꯛꯇꯗꯒꯤ ꯍꯨꯔꯥꯜꯂꯕꯗꯤ ꯐꯩ ꯃꯈꯣꯏꯁꯨ ꯂꯩꯇ ꯂꯥꯏꯔ ꯑꯩꯈꯣꯏꯗꯒꯤꯁꯨ ꯌꯧꯔꯛꯂꯕꯅꯤꯅꯦ ꯌꯦꯡꯉꯨ ꯅꯍꯥꯟꯗꯁꯨ ꯑꯋꯥꯡꯒꯤ ꯏꯆꯦ ꯏꯕꯦꯂꯩꯗꯣ ꯃꯥꯒꯤ ꯈꯨꯗꯦꯡꯗꯨꯁꯨ ꯃꯥꯡꯉꯦ ꯍꯥꯏꯔꯤ ꯈꯨꯗꯦꯡꯗ ꯅꯠꯇꯦ ꯃꯥꯡꯅꯔꯤꯕꯁꯦ ꯀꯅꯥꯒꯤ ꯍꯤꯡꯈꯣꯜꯗ ꯄꯥꯟꯕ ꯍꯦꯟꯁꯥꯡ ꯃꯥꯏꯔꯦꯟ ꯇꯣꯔꯕꯣꯠ ꯈꯣꯡꯗ꯭ꯔꯨꯝꯁꯨ ꯂꯣꯏꯅ ꯍꯨꯔꯥꯜꯂꯛꯂꯦ ꯇꯧꯔꯤꯁꯦ ꯈꯪꯗ꯭ꯔꯦꯅꯦ ꯇꯧꯗꯣꯏꯁꯦ ꯍꯥꯏꯔꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯁꯣꯝꯗꯁꯨ ꯊꯣꯛꯄꯗꯨ ꯃꯌꯨꯝꯗ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯏꯁꯩ ꯉꯪꯂꯗꯨꯅ ꯆꯥꯛ ꯊꯣꯡꯂꯤ ꯋꯥꯈꯜꯁꯨ ꯃꯋꯣꯟ ꯈꯜꯂꯤ ꯊꯣꯛꯄꯅ ꯑꯩꯅ ꯁꯨꯝꯅ ꯂꯩꯀꯥꯏꯁꯤꯗꯒꯤ ꯃꯤꯒꯤ ꯃꯄꯣꯠ ꯃꯔꯟ ꯍꯨꯔꯥꯟꯗꯨꯅ ꯆꯥꯔꯛꯂꯤꯕꯁꯦ ꯐꯅꯗꯤ ꯀꯨꯏꯔꯦ ꯑꯩꯕꯨ ꯇꯣꯏꯅ ꯑꯁꯨꯝ ꯍꯨꯔꯥꯟꯕꯗꯤ ꯌꯥꯗꯕꯅꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯀꯥꯟꯅꯔꯒ ꯑꯩꯅ ꯍꯨꯔꯥꯜꯂꯨꯔꯤꯕ ꯄꯣꯠꯁꯤꯡꯁꯦ ꯀꯥꯏꯗꯨꯅ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟꯗ ꯑꯣꯏꯅ ꯍꯨꯔꯥꯟꯕ ꯆꯠꯀꯦ ꯑꯁꯨꯝꯅ ꯊꯣꯛꯄꯗꯨ ꯅꯨꯃꯤꯗꯥꯡꯗꯨ ꯆꯥꯛ ꯃꯄꯨꯛ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯆꯥꯁꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯑꯍꯜ ꯈꯔꯗꯤ ꯊꯣꯛꯄꯅ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯑꯁꯤꯅ ꯃꯈꯣꯏ ꯈꯔꯗꯤ ꯑꯍꯤꯡ ꯐꯥꯎꯕ ꯇꯨꯝꯗꯕ ꯌꯥꯎꯅꯔꯤ ꯑꯍꯤꯡꯗ ꯃꯤꯀꯞ ꯈꯪꯊꯣꯛꯇꯨꯅ ꯃꯉꯛꯅꯕ ꯃꯣꯏꯒꯤ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯍꯨꯔꯥꯟꯈ꯭ꯔꯦ ꯐꯥꯎ ꯍꯥꯏꯗꯨꯅ ꯃꯃꯪꯗ ꯐꯥꯎ ꯂꯥꯎꯅꯔꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ ꯑꯍꯜ ꯈꯔ ꯂꯝꯕꯤꯗ ꯂꯩꯄꯨꯡ ꯐꯝꯗꯨꯅ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯔꯤ ꯑꯍꯜ ꯑꯃꯅ ꯑꯣ ꯏꯇꯥꯎ ꯍꯣꯏꯕꯨ ꯍꯟꯗꯛ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯄꯣꯠ ꯆꯩ ꯍꯨꯔꯥꯟꯕꯒꯤ ꯄꯥꯎ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯥꯗ꯭ꯔꯣ ꯏꯇꯥꯎ ꯑꯩꯗꯤ ꯑꯍꯤꯡꯒ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯋꯥꯈꯜꯒꯁꯦ ꯑꯍꯤꯡꯗ ꯐꯥꯎ ꯑꯩꯒꯤ ꯂꯩꯔꯤꯕ ꯄꯣꯠ ꯆꯩ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯁꯦ ꯃꯤꯅ ꯂꯧꯈ꯭ꯔꯦ ꯍꯥꯏꯗꯅ ꯄꯪꯂꯥꯎꯗ ꯂꯥꯎꯔꯕꯅꯤꯅꯦ ꯑꯩꯁꯦ ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗꯁꯨ ꯏꯀꯥꯏꯔꯕꯅꯤꯅꯦ ꯇꯧꯔꯤꯁꯦ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯏꯇꯥꯎ ꯑꯩꯁꯨꯅꯤꯅꯦ ꯏꯆꯥ ꯏꯃꯧꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯕꯅꯤꯅꯦ ꯑꯩꯁꯨ ꯑꯍꯤꯡ ꯇꯨꯝꯐꯝ ꯈꯪꯗꯦ ꯋꯥꯈꯜꯁꯤꯁꯨ ꯅꯨꯡꯉꯥꯏꯐꯝꯒ ꯈꯪꯗꯦꯗ ꯍꯣ ꯑꯗꯣ ꯏꯇꯥꯎ ꯈꯣꯏ ꯍꯨꯔꯥꯟꯕ ꯅꯨꯄꯥꯁꯤꯁꯨ ꯍꯥꯏꯐꯦꯠꯇꯤ ꯁꯤꯡꯉꯤꯍꯦ ꯃꯥꯒꯤ ꯂꯩꯔꯛꯇ꯭ꯔ ꯃꯇꯝꯗꯇ ꯈꯛ ꯍꯨꯔꯥꯟꯕꯗꯧꯅ ꯇꯧ ꯅꯠꯇꯦꯅꯦ ꯑꯩꯗꯤ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯦ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦꯗ ꯏꯇꯥꯎ ꯍꯣꯏ ꯏꯇꯥꯎ ꯑꯩꯈꯣꯏꯁꯨ ꯍꯨꯔꯥꯟꯕꯗꯣ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯈꯪꯅꯤꯡꯈ꯭ꯔꯦ ꯃꯥ ꯌꯥꯝ ꯍꯩꯁꯤꯡꯉꯤ ꯃꯥ ꯅꯣꯡꯃ ꯍꯨꯔꯥꯟꯕ ꯐꯥꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯍꯩꯁꯤꯡꯂꯤꯕꯗꯣ ꯂꯣꯏꯗꯣꯏ ꯄꯣꯠꯅꯤ ꯌꯦꯡꯉꯨ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯍꯜꯁꯤꯡꯗꯨꯅ ꯍꯨꯔꯥꯟꯕꯗꯨꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯊꯣꯛꯄꯗꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯄꯣꯠ ꯆꯩ ꯑꯗꯨ ꯆꯥꯕ ꯊꯛꯄ ꯂꯣꯏꯁꯤꯜꯂꯛꯂꯝꯃꯤ ꯍꯣꯔꯦꯟꯗꯩꯗꯤ ꯍꯨꯔꯥꯟꯕ ꯆꯠꯀꯦ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯥꯈꯜꯗꯁꯨ ꯅꯨꯄꯤ ꯑꯃ ꯊꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯛꯂꯝꯃꯤ ꯊꯣꯛꯄꯅ ꯈꯜꯂꯤ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯤꯉꯩꯗ ꯅꯨꯄꯤ ꯊꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯗꯕ ꯇꯥꯔꯦ ꯑꯗꯨꯅ ꯂꯩꯀꯥꯏꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯈꯜꯂꯒ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯗꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯅꯨꯄꯤ ꯃꯁꯛ ꯐꯖꯕ ꯊꯤꯕ ꯆꯠꯄ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯄꯗꯨ ꯃꯊꯟꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ ꯅꯨꯃꯤꯗꯥꯡ ꯇꯥꯔꯛꯂꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯂꯣꯏꯅ ꯆꯥꯛ ꯆꯥꯅꯔꯒ ꯇꯨꯝꯅꯈꯤ ꯉꯁꯤꯗꯤ ꯊꯣꯛꯄꯗꯨ ꯃꯍꯧꯁꯥꯒꯨꯝ ꯍꯨꯔꯥꯟꯕ ꯆꯠꯅꯕ ꯍꯥꯏꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯉꯥꯏꯔꯝꯃꯤ ꯃꯇꯝ ꯉꯥꯏꯕ ꯑꯣꯏꯅ ꯊꯣꯛꯄꯗꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯔꯗꯤ ꯃꯥꯒꯤ ꯅꯨꯄꯤꯗ ꯎꯅꯕꯒ ꯆꯠꯂꯝꯅꯤ ꯍꯔꯥꯎꯅ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯆꯥꯃꯤꯟꯅꯗꯅ ꯍꯪꯒꯥꯝ ꯃꯄꯥꯜ ꯉꯥꯛꯇ ꯁꯥꯠꯄ ꯂꯧꯕꯨꯛꯇ ꯃꯈꯣꯏ ꯑꯅꯤ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯝꯒꯅꯤ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯗꯨꯅ ꯈꯨꯠꯀ ꯁꯝꯅꯗꯨꯅ ꯍꯔꯥꯎ ꯌꯨꯝꯗ ꯍꯟꯃꯤꯟꯅꯔꯛꯀꯅꯤ ꯀꯥꯏꯅ ꯈꯟꯗꯨꯅ ꯊꯣꯛꯄꯗꯨ ꯃꯇꯣꯝꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯔꯕ ꯋꯥꯈꯜ ꯀꯌꯥ ꯈꯟꯗꯨꯅ ꯇꯨꯝꯊꯈꯤ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯨꯔꯕꯒꯤ ꯃꯇꯨꯡ ꯊꯣꯛꯄꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯂꯛꯂꯝꯃꯤ ꯊꯣꯛꯄꯅ ꯑꯩꯃ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯑꯣꯏꯔꯨꯔ ꯃꯥꯜꯂꯦꯗꯅ ꯑꯍꯤꯡꯒꯤ ꯃꯇꯝꯁꯦ ꯁꯤ ꯑꯩꯅ ꯍꯨꯔꯥꯟꯕ ꯆꯠꯅꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯔꯝꯃꯦꯗꯅ ꯑꯗꯨꯅ ꯑꯩ ꯍꯨꯔꯥꯟꯕ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯗꯨꯅ ꯉꯍꯥꯟ ꯍꯨꯔꯥꯟꯈꯤꯕ ꯏꯅꯥꯛ ꯈꯨꯟꯕ ꯌꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯌꯨꯝ ꯑꯗꯨꯗ ꯑꯃꯨꯛ ꯆꯪꯂꯛꯂꯝꯃꯤ ꯊꯣꯛꯄꯗꯨ ꯃꯈꯣꯡ ꯊꯥꯡꯕꯒꯤ ꯃꯈꯣꯜ ꯐꯥꯎꯊꯣꯛꯍꯟꯗꯅ ꯇꯞꯅ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡꯗꯨꯒꯤ ꯃꯈꯥꯗ ꯂꯩꯈꯣꯟ ꯑꯃ ꯇꯧꯔꯒ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯌꯨꯝꯌꯥꯏ ꯀꯥꯗ ꯇꯨꯝꯃꯤꯕ ꯑꯍꯜꯗꯨꯒꯤ ꯅꯥꯀꯟꯗ ꯊꯝꯂꯤꯕ ꯎꯄꯨꯗꯨ ꯇꯞꯅ ꯐꯛꯀꯥꯏꯗꯨꯅ ꯁꯦꯜ ꯁꯅꯥ ꯂꯨꯄꯥ ꯀꯌꯥ ꯂꯧꯊꯣꯛꯂꯝꯃꯤ ꯂꯣꯏꯔꯗꯨꯅ ꯆꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯇꯨꯝꯂꯤꯕ ꯑꯍꯜ ꯑꯗꯨ ꯃꯤꯀꯞ ꯈꯪꯊꯣꯛꯊꯣꯔꯛꯇꯨꯅ ꯃꯃꯪꯑꯣꯏ ꯃꯍꯥꯑꯣꯏ ꯃꯥꯒꯤ ꯁꯅꯥ ꯍꯨꯔꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯂꯥꯎꯔꯛꯂꯝꯃꯤ ꯃꯁꯤ ꯇꯥꯕꯗ ꯊꯣꯛꯄꯗꯨ ꯁꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯗꯨꯗ ꯍꯣꯠꯇꯅ ꯆꯦꯟꯈꯤ ꯑꯍꯜ ꯍꯅꯨꯕꯅ ꯂꯥꯎꯕꯗꯨ ꯇꯥꯕꯗ ꯃꯆꯥ ꯃꯁꯨꯁꯤꯡꯅ ꯍꯧꯒꯠꯅꯔꯛꯇꯨꯅ ꯍꯨꯔꯥꯟꯕꯗꯨ ꯀꯗꯣꯝꯗ ꯆꯦꯟꯈꯤ ꯍꯥꯏꯗꯨꯅ ꯇꯥꯟꯅꯈꯤ ꯁꯣꯝꯗꯁꯨ ꯊꯣꯛꯄꯗꯨ ꯁꯨꯝ ꯃꯅꯤꯡꯗ ꯃꯤ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯗꯨꯅ ꯆꯦꯜꯂꯛꯄꯅ ꯃꯃꯥꯡꯗ ꯑꯃꯥꯡꯁꯪ ꯑꯃ ꯂꯩꯔꯤꯕꯗꯨ ꯎꯔꯝꯗꯦ ꯑꯗꯨꯅ ꯑꯃꯥꯡꯁꯪ ꯑꯗꯨꯗ ꯇꯥꯁꯤꯜꯂꯝꯃꯤ ꯊꯣꯛꯄꯗꯨ ꯄꯨꯝꯇꯩ ꯇꯩꯔꯝꯃꯤ ꯏꯁ ꯑꯩꯗꯤ ꯂꯣꯏꯔꯦꯗꯅ ꯖꯒꯠꯀꯤ ꯃꯤ ꯄꯨꯝꯅꯃꯛꯀꯤ ꯑꯃꯥꯡꯕ ꯂꯣꯏ ꯇꯩꯔꯦꯗꯅ ꯍꯥꯏꯗꯨꯅ ꯇꯞꯅ ꯀꯥꯈꯠꯂꯛꯂꯤ ꯊꯣꯛꯄ ꯑꯩꯒꯤ ꯂꯥꯏꯕꯛꯁꯦ ꯉꯁꯤꯗꯤ
ꯍꯨꯔꯥꯟꯕꯗ ꯑꯃꯥꯡꯁꯪꯁꯤꯗ ꯇꯥꯁꯤꯟꯗꯨꯅ ꯁꯤꯔꯝꯗꯧꯔꯦꯗ ꯍꯨꯔꯥꯟꯕ ꯍꯥꯏꯕ ꯊꯕꯛꯁꯦ ꯂꯥꯏꯅꯗꯤ ꯍꯦꯛ ꯍꯨꯔꯥꯟꯕ ꯌꯥꯗꯦꯀꯣ ꯍꯥꯏꯔꯗꯨꯅ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯂꯤ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯊꯣꯛꯇꯨꯅ ꯃꯅꯝ ꯀꯣꯛꯅꯕ ꯍꯥꯏꯗꯨꯅ ꯃꯁꯥꯗ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯀꯌꯥ ꯇꯩꯁꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯣꯝꯗꯁꯨ ꯊꯣꯛꯄꯕꯨ ꯇꯥꯟꯅꯔꯛꯈꯤꯕ ꯅꯨꯄꯥꯁꯤꯡꯗꯨ ꯊꯣꯛꯄ ꯇꯥꯟꯅꯕ ꯐꯪꯗꯕꯗꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ ꯉꯁꯤꯗꯤ ꯊꯣꯛꯄꯗꯨ ꯌꯥꯍꯧ ꯌꯥꯝꯅ ꯊꯦꯡꯂꯝꯃꯤ ꯉꯔꯥꯡ ꯃꯁꯥꯗꯨ ꯌꯥꯝꯅ ꯋꯥꯈꯤꯕꯅ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯄꯗꯨ ꯌꯥꯍꯧꯔꯛꯂꯦ ꯏꯁ ꯑꯩꯗꯤ ꯉꯔꯥꯡ ꯅꯨꯡꯗꯥꯡ ꯍꯨꯔꯥꯟꯕ ꯆꯠꯄ꯭ꯔꯕꯨ ꯁꯤꯔꯝꯗꯧꯔꯦꯗꯅ ꯏꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯁꯣꯜꯂꯝꯃꯤ ꯉꯁꯤꯗꯤ ꯑꯩ ꯆꯥꯛꯀ ꯏꯈꯨꯠꯁꯤꯅ ꯊꯣꯡꯉꯒ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩ ꯉꯁꯥꯏꯒꯤ ꯑꯃꯥꯡꯕꯒꯤ ꯃꯅꯝꯗꯣ ꯀꯣꯛꯇ꯭ꯔꯤꯅꯤ ꯑꯩꯕꯨ ꯉꯁꯥꯏ ꯏꯔꯨ ꯁꯤꯠ ꯅꯥꯟꯅ ꯂꯨꯕ ꯂꯣꯏꯔꯒ ꯃꯅꯝ ꯅꯨꯡꯁꯤꯕ ꯉꯔꯥꯡ ꯑꯩꯅ ꯆꯥꯕꯒꯤ ꯑꯔꯦꯝꯕ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯃꯌꯥꯝ ꯑꯃ ꯇꯩꯁꯤꯟꯈꯤꯕꯅꯤ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯄꯥꯛ ꯍꯦꯛ ꯀꯣꯛꯇꯦꯅꯦ ꯍꯦꯔꯥ ꯉꯁꯤ ꯈꯛꯄꯣ ꯍꯥꯏꯔꯗꯨꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯑꯃꯨꯛ ꯍꯦꯛꯂꯨꯗꯨꯅ ꯇꯩꯁꯤꯜꯂꯝꯃꯤ ꯍꯣꯔꯦꯟ ꯃꯥꯏ ꯐꯈꯤꯁꯅꯤ ꯉꯁꯤꯗꯤ ꯏꯅꯦꯁꯈꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯠꯐꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯨꯔꯒꯦ ꯍꯥꯏꯔꯗꯨꯅ ꯊꯣꯛꯄꯗꯨ ꯏꯅꯦꯁꯈꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯠꯐꯝ ꯇꯝꯅ ꯃꯥꯅ ꯉꯔꯥꯡ ꯍꯨꯔꯥꯟꯈꯤꯕ ꯁꯦꯜ ꯑꯆꯣꯏꯕ ꯈꯔ ꯄꯥꯏꯔꯗꯨꯅ ꯂꯥꯛꯂꯝꯃꯤ ꯂꯝꯕꯤꯗ ꯊꯣꯛꯄꯒ ꯊꯩꯅꯕ ꯃꯤ ꯈꯨꯗꯤꯡꯅ ꯊꯣꯛꯄꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅꯍꯧꯋꯤ ꯅꯨꯄꯥ ꯑꯃꯅ ꯏꯁ ꯀꯔꯤꯅꯣꯍꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯆꯠꯈꯤꯕꯗ ꯅꯝꯍꯧꯕ ꯃꯅꯝꯁꯤꯗꯤ ꯑꯩꯗꯤ ꯑꯣꯗꯣꯔꯦ ꯍꯥꯏꯅ ꯃꯅꯥꯇꯣꯟ ꯈꯨꯝꯃꯝꯃꯤ ꯅꯨꯄꯥ ꯑꯃꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯩꯗ꯭ꯔꯥ ꯈꯜꯂꯨꯕꯅꯤ ꯅꯪꯁꯨ ꯑꯣꯏꯔꯦ ꯅꯠꯇꯦꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯒꯤ ꯃꯅꯝꯁꯤꯕꯨ ꯏꯔꯨ ꯂꯨꯗꯕ ꯊꯥ ꯀꯌꯥ ꯐꯥꯔꯕꯖꯥꯠꯅꯣ ꯑꯣꯟꯊꯣꯛꯅ ꯅꯝꯊꯤꯈ꯭ꯔꯦꯕ ꯃꯁꯤ ꯃꯥꯒꯤ ꯅꯨꯄꯤꯒꯥꯏꯗꯨꯗꯤ ꯃꯅꯥꯛꯇꯐꯥꯎ ꯆꯪꯅꯤꯡꯂꯝꯃꯔꯣꯏ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ ꯊꯣꯛꯄꯗꯣ ꯑꯁꯨꯝ ꯂꯥꯛꯄꯅ ꯁꯈꯤꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯣꯠꯐꯝ ꯌꯧꯔꯝꯃꯤ ꯊꯣꯛꯄ ꯁꯈꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯅꯦ ꯆꯥꯛ ꯑꯝꯇ ꯆꯥꯖꯒꯦ ꯆꯥꯛ ꯑꯝꯇ ꯄꯤꯕꯤꯌꯨ ꯍꯣꯏ ꯍꯣꯏ ꯕꯨꯡꯉꯣ ꯄꯤꯔꯛꯑꯒꯦ ꯅꯪ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯑꯩ ꯁꯤ ꯕꯣꯔꯥꯁꯦ ꯑꯝꯇ ꯍꯧꯈꯤꯒꯦ ꯐꯝꯃꯨ ꯏꯕꯨꯡꯉꯣ ꯍꯥꯏꯗꯨꯅ ꯏꯅꯦ ꯁꯈꯤꯗꯨ ꯃꯥꯒꯤ ꯕꯣꯔꯥ ꯍꯧꯕꯗꯣ ꯑꯃꯨꯛ ꯍꯧꯈ꯭ꯔꯦ ꯍꯣꯏ ꯏꯅꯦ ꯍꯥꯏꯗꯨꯅ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯐꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯩꯁꯥꯕꯤ ꯑꯅꯤꯈꯛ ꯕꯣꯔꯥ ꯂꯩꯕ ꯂꯥꯛꯂꯝꯃꯤ ꯊꯣꯛꯄꯗꯨ ꯂꯩꯁꯥꯕꯤ ꯃꯁꯛ ꯈꯔ ꯐꯖꯕꯗꯨ ꯎꯕꯗ ꯌꯥꯝꯅ ꯄꯥꯝꯖꯔꯝꯃꯤ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯌꯦꯡꯂꯝꯃꯤ ꯏꯅꯦ ꯑꯩꯈꯣꯏꯒꯤ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒ ꯂꯨꯄꯥ ꯑꯃꯃꯝꯒꯤ ꯄꯤꯕꯤꯌꯣ ꯍꯣꯏ ꯕꯦꯝꯃ ꯉꯥꯏꯍꯥꯛ ꯉꯥꯏꯔꯣꯀꯣ ꯊꯣꯄꯥ ꯅꯪꯒꯤ ꯆꯥꯛꯁꯦ ꯍꯥꯏꯗꯨꯅ ꯄꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯊꯣꯛꯄꯗꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯗ ꯌꯦꯡꯗꯨꯅ ꯆꯥꯛ ꯆꯥꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯛꯄꯒꯤ ꯉꯔꯥꯡꯒꯤ ꯃꯅꯝꯗꯨ ꯑꯃꯨꯛ ꯅꯝꯕ ꯍꯧꯔꯛꯂꯦ ꯉꯁꯥꯏ ꯃꯅꯝ ꯀꯣꯛꯅꯕꯅꯦ ꯍꯥꯏꯗꯨꯅ ꯆꯤꯅꯤ ꯆꯝꯄ꯭ꯔꯥ ꯇꯩꯁꯤꯜꯂꯛꯄꯗꯨꯒꯤ ꯃꯅꯝꯗꯨ ꯂꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯂꯩꯁꯥꯕꯤ ꯑꯃꯅ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯍꯥꯏꯗꯨꯅ ꯑꯁꯥꯏ ꯆꯠꯊꯣꯛꯑꯒ ꯑꯣꯕ ꯍꯧꯈꯤ ꯃꯃꯥꯟꯅꯕꯤꯗꯨꯅ ꯀꯩꯗꯧꯔꯒꯦ ꯏꯇꯥ ꯍꯥꯏꯗꯨꯅ ꯊꯣꯛꯈꯤ ꯏꯅꯦ ꯁꯈꯤꯁꯨ ꯃꯅꯝꯗꯨ ꯃꯥꯁꯨ ꯐꯪꯂ ꯃꯥꯜꯂꯦ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯃꯅꯝꯁꯤꯗꯤ ꯊꯣꯄꯥ ꯀꯔꯤꯅꯣꯅꯦ ꯅꯪꯕꯣ ꯏꯔꯨꯖꯗꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯒꯦ ꯊꯣꯛꯄꯗꯨ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ ꯑꯗꯨꯒ ꯆꯥꯛꯇꯣ ꯆꯥꯕ ꯂꯣꯏꯗꯕꯤꯗ ꯏꯅꯦ ꯑꯩ ꯆꯥꯛꯀꯤ ꯁꯦꯜꯗꯨ ꯁꯤꯗ ꯂꯩꯔꯤ ꯃꯈꯣꯏꯒꯤ ꯕꯣꯔꯥꯒ ꯁꯤꯡꯖꯨꯒꯒꯤꯗꯨꯁꯨ ꯁꯤꯗꯒꯤ ꯂꯧꯕꯤꯔꯣ ꯍꯥꯏꯔꯝꯗꯨꯅ ꯂꯨꯄꯥ 5 ꯄꯤꯔꯝꯗꯨꯅ ꯊꯣꯛꯄꯗꯨ ꯄ꯭ꯔꯞ ꯆꯠꯈꯤ ꯊꯣꯛꯄ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯅꯝ ꯅꯝꯊꯤꯕꯗꯨꯁꯨ ꯂꯣꯏꯅ ꯐꯔꯝꯃꯤ ꯑꯗꯨꯒ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯁꯨ ꯊꯣꯛꯄ ꯆꯠꯈꯤꯕꯒ ꯆꯪꯂꯛꯂꯝꯃꯤ ꯂꯩꯁꯥꯕꯤ ꯑꯃꯅ ꯏꯅꯦ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯕꯨ ꯀꯔꯤꯅꯣ ꯃꯅꯝ ꯑꯁꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯗꯨꯕꯣ ꯃꯥꯕꯨ ꯊꯥ ꯀꯌꯥ ꯁꯨꯔꯕꯖꯥꯠꯅꯣ ꯏꯔꯨꯖꯗꯕ ꯍꯥꯏꯅꯗꯨꯅ ꯅꯣꯛꯅꯔꯤ ꯂꯩꯁꯥꯕꯤ ꯑꯃꯗꯨꯅ ꯍꯣꯏ ꯐꯔꯦꯁꯦ ꯏꯅꯦ ꯑꯩꯈꯣꯏꯁꯨ ꯆꯠꯂꯒꯦ ꯑꯩꯈꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯗꯣ ꯃꯗꯨꯒꯤ ꯁꯦꯜꯁꯤꯗ ꯂꯩꯔꯤꯁꯦ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯦ ꯍꯥꯏꯔꯝꯃꯅꯤ ꯑꯣ ꯏꯕꯦꯝꯃ ꯅꯣꯏꯒꯤ ꯁꯤꯡꯖꯨ ꯕꯣꯔꯥꯒꯤ ꯁꯦꯜꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯃꯦꯅꯦ ꯌꯥꯔꯦ ꯄꯤꯔꯝꯃꯅꯨ ꯑꯣ ꯍꯧꯖꯤꯛꯀꯤ ꯃꯅꯝ ꯅꯝꯊꯤꯕ ꯅꯨꯄꯥꯗꯨꯅ ꯄꯤꯔꯝꯕ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯅꯣꯛꯅꯔꯝꯃꯤ ꯃꯈꯣꯏꯅ ꯊꯣꯛꯄꯕꯨ ꯑꯗꯨꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯄꯨꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯠꯈꯤ ꯁꯣꯝꯗꯁꯨ ꯊꯣꯛꯄꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯉꯁꯥꯏ ꯂꯩꯁꯥꯕꯤ ꯑꯗꯨ ꯑꯗꯨꯝ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯥꯕꯨ ꯌꯥꯝꯅ ꯄꯥꯝꯂꯝꯃꯤ ꯑꯗꯨꯒ ꯍꯌꯦꯡ ꯉꯟꯇꯥ ꯆꯠꯇꯨꯅ ꯏꯅꯦ ꯁꯈꯤꯗ ꯍꯥꯏꯅꯔꯨꯔꯒꯦ ꯈꯜꯂꯝꯃꯤ ꯑꯃꯨꯛꯁꯨ ꯉꯁꯥꯏ ꯃꯥꯒꯤ ꯃꯅꯝ ꯅꯝꯊꯤꯕꯗꯨꯗ ꯏꯀꯥꯏꯖꯔꯝꯃꯤ ꯊꯣꯄꯅ ꯈꯜꯂꯤ ꯑꯩꯕꯨ ꯉꯁꯥꯏ ꯅꯨꯄꯤꯗ ꯄꯥꯝꯗꯤ ꯑꯣꯟꯊꯣꯛꯅ ꯄꯥꯝꯈ꯭ꯔꯦꯗ ꯑꯩꯗꯤ ꯃꯥꯅꯕꯨ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯂꯣꯏ ꯏꯅꯤ ꯑꯩꯕꯨ ꯍꯌꯦꯡꯁꯦ ꯏꯅꯦ ꯁꯈꯤꯒꯤ ꯃꯅꯥꯛ ꯆꯠꯇꯨꯅ ꯑꯩꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯁꯦ ꯍꯥꯏꯔꯨꯗꯕ ꯌꯥꯗꯦ ꯑꯄꯥꯝꯕ ꯅꯨꯄꯤ ꯐꯪꯒꯦ ꯍꯥꯏꯔꯕꯗꯤ ꯈꯔꯁꯨ ꯏꯀꯥꯏ ꯈꯪꯗꯕ ꯇꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ ꯑꯁꯨꯝꯅ ꯊꯣꯛꯄꯗꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯝꯃꯤ ꯅꯣꯡꯉꯥꯜꯂꯗꯨꯅ ꯃꯤ ꯂꯣꯏꯅꯃꯛ ꯃꯥꯒꯤ ꯊꯕꯛ ꯇꯧꯅꯔꯝꯃꯤ ꯊꯣꯛꯄꯁꯨ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥ ꯂꯨꯄꯥꯁꯤꯡꯗꯨ ꯁꯅꯥ ꯀꯥꯏꯐꯝꯗ ꯂꯥꯛꯇꯨꯅ ꯀꯥꯏꯊꯣꯛꯂꯝꯃꯤ
ꯑꯗꯨꯒ ꯏꯅꯦ ꯄꯣꯠꯐꯝ ꯇꯝꯅ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯦ, ꯆꯥꯒ ꯕꯣꯔꯥꯒ ꯈꯔ ꯄꯤꯕꯤꯌꯨ꯫ ꯍꯣꯏ ꯍꯣꯏ ꯕꯨꯡꯉꯣ, ꯅꯠꯇꯦ, ꯅꯪꯕꯨ ꯉꯔꯥꯡ ꯀꯥꯏꯗ ꯆꯪꯉꯨꯔꯒꯦꯕ? ꯃꯅꯝ ꯑꯗꯨꯛ ꯌꯥꯝ ꯅꯝꯊꯤꯔꯤꯕꯗꯨꯕꯣ? ꯊꯣꯄꯥ ꯏꯀꯥꯏꯕꯗꯤ ꯌꯥꯝ ꯏꯀꯥꯏꯔꯕꯅꯤ, ꯑꯗꯨꯕꯨ ꯈꯨꯝꯗꯕ ꯌꯥꯗꯕꯅꯤꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯏꯅꯦ, ꯁꯨꯝꯗꯧꯕꯅꯤ, ꯉꯔꯥꯡꯗꯣ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯄꯨꯈ꯭ꯔꯤ ꯑꯃ ꯂꯩꯕ, ꯑꯗꯣ ꯃꯇꯝ ꯀꯨꯏꯅ ꯃꯤ ꯀꯅꯥꯝꯇ ꯏꯁꯤꯡꯗꯣ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯤꯖꯤꯟꯅꯗꯕꯅꯤ, ꯑꯗꯣ ꯄꯨꯈ꯭ꯔꯤꯗꯣ ꯑꯩꯅ ꯉꯔꯥꯡ ꯍꯦꯛ ꯁꯦꯡꯉꯨꯔꯤꯅꯤ, ꯑꯗꯨꯏ ꯃꯅꯝꯅꯤ꯫ ꯍꯣ ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩ, ꯅꯠꯇꯦ, ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯅꯨꯄꯤ ꯃꯆꯥ ꯑꯅꯤꯗꯣ ꯅꯪꯒꯤ ꯑꯗꯨꯒꯤ ꯃꯅꯝꯗꯨꯗ ꯉꯥꯎꯔꯗꯨꯅ ꯁꯤꯡꯖꯨ ꯕꯣꯔꯥꯒ ꯆꯥꯗꯒꯩ ꯆꯠꯈ꯭ꯔꯦ꯫ ꯏꯅꯦ, ꯑꯗꯣ ꯑꯩ ꯉꯔꯥꯡ ꯂꯥꯛꯂꯝꯕ ꯂꯩꯁꯥꯕꯤ ꯃꯁꯛ ꯈꯔ ꯐꯖꯕꯤꯗꯣ ꯑꯩ ꯌꯥꯝ ꯄꯥꯝꯖꯔꯤ, ꯌꯥꯝ ꯅꯨꯡꯁꯤꯔꯤ, ꯑꯩ ꯉꯔꯥꯡꯗꯒꯤ ꯃꯥꯇꯕꯨ ꯎꯗꯨꯅ ꯂꯩꯔꯤ, ꯏꯅꯦꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯌꯥꯔꯗꯤ꯫ ꯑꯣ, ꯉꯔꯥꯡꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯈꯔ ꯐꯖꯕꯗꯣ ꯑꯗꯣ ꯍꯥꯏꯅꯕꯤꯌꯣ ꯍꯥꯏꯔꯗꯤ ꯅꯪꯅꯦ ꯏꯅꯦꯒꯤ ꯁꯦꯜ ꯈꯔ ꯄꯤꯕ ꯇꯥꯔꯦꯀꯣ, ꯅꯨꯄꯤ ꯍꯥꯏꯕꯤꯕꯒꯤ꯫ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯑꯩꯗꯤ ꯅꯪ ꯉꯔꯥꯡ ꯂꯥꯛꯂꯝꯕꯗꯨꯗꯁꯨ ꯃꯤꯡ ꯍꯪꯍꯧꯗ꯭ꯔꯦ꯫ ꯏꯅꯦ, ꯑꯩ ꯊꯣꯛꯄ ꯀꯧꯖꯩ, ꯃꯃꯥꯡ ꯂꯩꯀꯥꯏꯗꯒꯤꯅꯤ꯫ ꯏꯅꯦꯅꯕꯨ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯗꯣ ꯑꯩꯒꯤꯗꯃꯛ ꯌꯥꯅꯕ ꯍꯥꯏꯅꯕꯤꯅꯦ ꯍꯥꯏꯔꯕꯗꯤ ꯑꯩ ꯏꯅꯦꯅ ꯄꯥꯝꯕ ꯂꯣꯏꯅ ꯄꯤꯖꯒꯦ ꯍꯥꯏꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯏꯅꯦ ꯁꯈꯤꯁꯨ ꯊꯣꯛꯄꯁꯦ ꯁꯦꯜ ꯄꯥꯏꯕ ꯅꯨꯄꯥ ꯑꯣꯏꯕꯅꯤꯅ ꯊꯣꯛꯄꯅ ꯄꯥꯝꯂꯤꯕ ꯅꯨꯄꯤꯗꯨ ꯍꯥꯏꯔꯒꯦ ꯍꯥꯏꯗꯨꯅ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯉꯔꯥꯡꯒꯤ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯑꯃꯨꯛ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯄꯥ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨ ꯎꯕꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ, ꯑꯗꯨꯒ ꯏꯅꯦ ꯁꯈꯤꯗ ꯆꯥ ꯕꯣꯔꯥꯒꯤ ꯁꯦꯜ ꯑꯗꯨ ꯄꯤꯔꯝꯗꯨꯅ ꯄ꯭ꯔꯞ ꯊꯨꯅ ꯆꯠꯈꯤ꯫ ꯊꯣꯄ ꯆꯠꯈ꯭ꯔꯕꯗ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ, ꯏꯅꯦ, ꯑꯁꯤꯕꯨ ꯉꯔꯥꯡꯒꯤ ꯃꯅꯝ ꯌꯥꯝ ꯅꯝꯊꯤꯕ ꯅꯨꯄꯥꯗꯨ ꯅꯠꯇ꯭ꯔꯣ? ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯅꯝꯗꯣ ꯈꯔ ꯐꯔ ꯃꯥꯜꯂꯦ ꯍꯥꯏꯅꯗꯨꯅ ꯃꯈꯣꯏ ꯅꯣꯛꯂꯝꯃꯤ꯫ ꯍꯣ, ꯑꯗꯣ ꯑꯁꯤꯒꯤ ꯊꯣꯄ ꯍꯥꯏꯕ ꯅꯨꯄꯥ ꯃꯆꯥꯁꯦ ꯃꯕꯨꯛꯇꯤ ꯌꯥꯝ ꯐꯩꯅꯦ, ꯁꯦꯜꯁꯨ ꯄꯥꯏ ꯍꯥꯏ, ꯑꯗꯣ ꯅꯨꯄꯥꯁꯤꯅ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯃꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯕꯤꯌꯨ ꯍꯥꯏꯔꯝꯃꯤ, ꯀꯃꯥꯏ ꯇꯧꯁꯦꯕ? ꯍꯥꯏꯗꯨꯅ ꯏꯅꯦ ꯁꯈꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯀꯅꯥꯅꯣ ꯃꯥꯅ ꯍꯥꯏꯔꯤꯕꯕꯣ? ꯑꯩꯗꯤ ꯇꯜꯂꯤ, ꯑꯁꯤ ꯅꯨꯄꯥꯁꯦ ꯃꯊꯣꯡ ꯀꯌꯥ ꯆꯥꯔꯝꯗꯧ ꯃꯥꯟꯗꯦ꯫ ꯑꯣ, ꯅꯪꯕꯨꯗꯤ ꯅꯠꯇꯦꯌꯦ, ꯅꯃꯥꯟꯅꯕꯤ ꯃꯁꯛ ꯐꯖꯕꯤꯁꯦ ꯑꯁꯤꯅꯦ ꯊꯣꯄꯅ ꯄꯥꯝꯃꯤ ꯅꯨꯡꯁꯤ ꯍꯥꯏꯔꯝꯃꯤꯁꯦ꯫ ꯂꯩꯁꯥꯕꯤꯗꯨꯅ, ꯏꯁ ꯏꯅꯦ, ꯑꯩꯗꯤ ꯇꯜꯂꯤꯗ, ꯑꯁꯤꯕꯨ ꯅꯨꯄꯥꯅꯤ ꯀꯥꯏꯅ, ꯃꯅꯝ ꯏꯅꯝ ꯍꯤꯡꯅꯝ ꯊꯤꯔꯗꯅ ꯑꯩ ꯃꯥꯒ ꯂꯩꯃꯤꯟꯅꯕꯒ ꯉꯝꯃꯣꯏ, ꯇꯜꯂꯤ ꯍꯥꯏꯗꯨꯅ ꯌꯥꯔꯛꯂꯝꯗꯦ꯫ ꯅꯣꯏꯕꯨ ꯅꯨꯄꯥꯁꯤ ꯐꯩꯗ ꯍꯥꯏꯗꯨꯅ ꯊꯦꯝꯂꯕꯁꯨ ꯌꯥꯔꯝꯗꯦ꯫ ꯍꯣꯏ ꯐꯔꯦ, ꯅꯪꯅꯕꯨ ꯌꯥꯗ꯭ꯔꯗꯤ ꯑꯩ ꯌꯥꯗ꯭ꯔꯦ ꯍꯥꯏꯈ꯭ꯔꯒꯦ꯫ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯁꯨ ꯁꯤꯡꯖꯨ ꯕꯣꯔꯥ ꯈꯔ ꯂꯩꯔꯗꯨꯅ ꯃꯌꯨꯝ ꯍꯟꯈꯤ꯫ ꯑꯩꯅꯗꯤ ꯊꯣꯛꯄꯁꯤꯗ ꯌꯥꯔꯗꯤ ꯄꯤꯕꯤꯒꯦ ꯈꯟꯕꯅꯤ, ꯐꯕꯁꯤꯗ ꯌꯥꯗ꯭ꯔꯦꯗꯅ ꯍꯥꯏꯔꯗꯨꯅ ꯕꯣꯔꯥ ꯍꯧꯔꯤ꯫ ꯀꯥꯏꯗꯒꯤꯅꯣ ꯈꯪꯍꯧꯗꯦ ꯊꯣꯛꯄꯗꯨ ꯁꯠ ꯑꯃꯨꯛ ꯂꯥꯛꯇꯨꯅ, ꯏꯅꯦ, ꯀꯃꯥꯏ ꯇꯧꯔꯦ? ꯍꯥꯏꯅꯕꯤꯔꯕꯣ? ꯌꯥꯔꯕ ꯏꯅꯦ? ꯊꯣꯄꯥ, ꯌꯥꯗꯦꯗ꯫ ꯑꯣ, ꯅꯪꯁꯦ ꯄꯥꯝꯗꯦꯌꯦ, ꯅꯪ ꯉꯔꯥꯡꯒꯤ ꯃꯅꯝ ꯌꯥꯝ ꯐꯖꯩꯗꯅ, ꯑꯗꯨꯒꯤ ꯄꯥꯝꯗꯦꯌꯦ꯫ ꯑꯗꯨꯏ ꯁꯔꯨꯛ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯁꯤ, ꯏꯅꯦ ꯍꯥꯏꯕꯤꯒꯦ ꯅꯪꯒꯤ ꯅꯨꯄꯤꯗꯣ, ꯅꯪꯒꯤ ꯑꯄꯥꯝꯕꯗ ꯍꯥꯏꯌꯨ꯫ ꯊꯣꯄꯗꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯍꯥꯏꯕꯗ ꯌꯥꯔꯛꯇꯦ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜ ꯈꯔ ꯅꯨꯡꯉꯥꯏꯇꯅ ꯏꯄꯪ ꯄꯪꯅ ꯍꯥꯏꯔꯛꯏ꯫ ꯏꯅꯦ, ꯈꯪꯗꯦꯗ, ꯑꯩꯅꯗꯤ ꯃꯥꯅ ꯀꯩꯒꯨꯝꯕ ꯌꯥꯔꯛꯂꯗꯤ ꯑꯩꯗꯤ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯊꯨꯡꯍꯟꯒꯦ, ꯅꯨꯡꯉꯥꯏꯅ ꯊꯝꯒꯦ ꯈꯜꯂꯒ ꯌꯥꯔꯦꯗ ꯏꯅꯦ, ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯅꯨꯄꯤ ꯑꯃꯃꯨꯛ ꯑꯄꯥꯝꯕ ꯂꯩꯔꯀꯥꯟꯗ ꯍꯥꯏꯔꯒꯦ ꯍꯥꯏꯔꯝꯗꯨꯅ ꯊꯣꯄꯗꯨ ꯃꯌꯨꯝꯗ ꯆꯠꯈꯤ꯫ ꯏꯁ, ꯀꯌꯥꯗ ꯆꯝꯈ꯭ꯔꯕ ꯄꯪꯈ꯭ꯔꯕ ꯑꯉꯥꯡꯅꯣꯅꯦ ꯊꯣꯛꯄꯁꯦ, ꯃꯁꯤ ꯑꯩꯅꯅꯒ ꯏꯆꯥꯅꯨꯄꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒ ꯄꯣꯛꯂꯝꯂꯕꯗꯤ ꯊꯣꯛꯄꯁꯤꯗ ꯄꯤꯁꯤꯟꯕ ꯌꯥꯔꯦꯅꯦ꯫ ꯈꯪꯗ꯭ꯔꯦꯗ, ꯏꯆꯥꯅꯨꯄꯤ ꯑꯃꯈꯛ ꯌꯥꯎꯕꯁꯤꯁꯨꯅꯦ ꯃꯁꯛꯁꯦ ꯍꯥꯏꯖꯤꯟꯗꯅ ꯊꯤꯔꯕꯅꯤꯅ ꯅꯨꯄꯥ ꯀꯅꯥꯅꯁꯨ ꯄꯥꯝꯃꯤ ꯍꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯩꯁꯨ ꯊꯣꯛꯄꯁꯦ ꯏꯌꯥꯎꯏꯕ ꯄꯥꯝꯃꯤ, ꯑꯗꯨꯅ ꯊꯣꯛꯄꯗ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯄꯥꯝꯍꯟꯅꯕ ꯇꯧꯗ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯁꯈꯤꯗꯨ ꯃꯊꯟꯇ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯁꯣꯝꯗ ꯊꯣꯛꯄꯗꯨ ꯃꯌꯨꯝ ꯍꯜꯂꯗꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯅ ꯌꯥꯕꯤꯔꯛꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯣꯛꯄꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯥꯕ ꯊꯛꯄꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯣꯛꯄꯗꯨ ꯍꯨꯔꯥꯟꯕ ꯆꯠꯂꯝꯗꯦ꯫ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯍꯨꯔꯥꯜꯂꯨꯕ ꯄꯣꯠꯆꯩꯁꯤꯡꯗꯨ ꯀꯥꯏꯊꯣꯛꯇꯨꯅ ꯊꯣꯛꯄꯗꯨ ꯃꯌꯨꯝ ꯐꯖꯕ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯅ ꯄꯥꯝꯅꯕꯅꯦ ꯍꯥꯏꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯐꯖꯅ ꯁꯦꯠ ꯆꯥꯕ ꯍꯧꯔꯛꯂꯦ꯫ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯝꯅ ꯊꯣꯛꯄꯕꯨ ꯄꯥꯝꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯩꯀꯥꯏ ꯂꯩꯁꯥꯕꯤꯁꯤꯡꯅ ꯊꯣꯛꯄꯗ ꯄꯥꯝꯗꯨꯅ ꯂꯩꯅꯤꯡꯕ, ꯃꯆꯥꯅꯨꯄꯤ ꯄꯤꯅꯤꯡꯕ ꯀꯌꯥ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯃꯌꯥꯝꯁꯤ ꯎꯕꯗ ꯊꯣꯛꯄꯗꯨ ꯃꯥꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃ ꯈꯟꯗꯨꯅ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯝꯃꯤ, ꯑꯗꯨꯒ ꯅꯨꯡꯉꯥꯏꯅ ꯂꯩꯒꯦ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯊꯣꯛꯄꯗꯨ ꯏꯅꯦ ꯁꯈꯤꯒꯤ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯂꯥꯛꯇꯨꯅ ꯕꯣꯔꯥ ꯁꯤꯡꯖꯨ ꯆꯥꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯏꯅꯦ ꯁꯈꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯕꯗꯨ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫
ꯊꯣꯄꯗꯨ ꯏꯅꯦ ꯃꯆꯥꯅꯨꯄꯤꯗꯨ ꯎꯕꯗ ꯃꯁꯛ ꯊꯤꯃꯟꯕꯗꯨꯗ ꯌꯥꯝ ꯇꯜꯂꯝꯃꯤ꯫ ꯏꯅꯦ ꯃꯆꯥꯅꯨꯄꯤꯗꯨꯅ "ꯏꯃꯥ, ꯍꯦꯟꯁꯥꯡꯗꯨ ꯀꯔꯤ ꯊꯣꯡꯉꯣ ꯍꯥꯏꯅꯣ?" ꯍꯥꯏꯅ ꯍꯪꯕ ꯂꯥꯛꯂꯝꯃꯤ꯫ "ꯑꯣ ꯏꯕꯦꯝꯃ, ꯅꯪꯅ ꯆꯥꯅꯤꯡꯕ ꯑꯃ ꯍꯦꯛ ꯊꯣꯡꯉꯨ" ꯍꯥꯏꯔꯝꯃꯤ꯫ "ꯕꯦꯝꯃ, ꯌꯦꯡꯉꯨꯗꯣ, ꯑꯁꯤꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤ ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯕ ꯅꯨꯄꯥꯅꯤ꯫ ꯑꯁꯤꯗ ꯂꯩꯔꯒꯗꯤ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏꯅꯤ꯫ ꯅꯪ ꯄꯥꯝꯕ꯭ꯔꯥ ꯌꯦꯡꯉꯨ." "ꯏꯃꯥ, ꯑꯩꯒꯤ ꯁꯛ ꯈꯨꯊꯤꯁꯤꯗ ꯄꯥꯝꯕꯨ ꯄꯥꯝꯕꯤꯒꯗ꯭ꯔꯥ? ꯑꯩꯗꯤ ꯏꯀꯥꯏꯖꯩꯗ." ꯑꯁꯨꯝꯅ ꯃꯃꯥ ꯃꯆꯥ ꯍꯥꯏꯅꯔꯤꯉꯩ ꯊꯣꯄꯗꯨ ꯄꯣꯠꯐꯝꯗꯨꯗ ꯀꯨꯏꯅ ꯂꯩꯅꯤꯡꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯆꯠꯂꯒꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤ꯫ "ꯍꯩꯃ, ꯀꯔꯤꯅꯣ ꯊꯣꯄꯥ, ꯅꯪꯕꯨ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯅꯤ, ꯁꯛ ꯈꯪꯅꯧꯋꯣ, ꯁꯅꯥꯇꯣꯝꯕꯤ ꯀꯧꯏ." ꯊꯣꯄꯗꯨ ꯏꯄꯪ ꯄꯪꯒꯩ ꯍꯥꯏꯔꯛꯏ꯫ "ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤ ꯑꯣꯏꯔꯦ, ꯏꯅꯦꯗꯧꯅ ꯃꯁꯛ ꯌꯥꯝ ꯊꯤꯅ꯫ ꯏꯅꯦꯅ ꯀꯩꯒꯨꯝꯕ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯒ ꯀꯣꯏꯅꯁꯦꯒ ꯍꯥꯏꯔꯗꯤ ꯑꯩꯗꯤ ꯀꯣꯏꯔꯣꯏ꯫ ꯃꯁꯛ ꯈꯨꯊꯤꯁꯤꯒ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤ ꯉꯥꯔꯤ ꯆꯐꯨ ꯀꯣꯜꯂꯨꯕꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯑꯩ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯤꯁꯦ ꯁꯨꯈꯪ ꯈꯪꯅꯅꯤꯡꯗꯦꯍꯦ꯫ ꯑꯩ ꯀꯤꯕ ꯑꯃ ꯌꯥꯎꯏ ꯃꯥ ꯎꯕꯗ" ꯍꯥꯏꯔꯛꯏ꯫ ꯏꯅꯦ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯍꯦ ꯊꯣꯄꯥ, ꯅꯪꯅ ꯏꯆꯥꯗꯒꯤ ꯀꯔꯤ ꯍꯦꯜꯂꯗꯅ ꯏꯆꯥꯕꯨ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯤ ꯆꯐꯨ ꯀꯣꯠꯂꯨꯕꯤ ꯃꯥꯜꯂꯦ ꯀꯥꯏꯅ" ꯍꯥꯏꯗꯨꯅ ꯃꯥꯅ ꯐꯝꯂꯤꯕ ꯐꯥꯟꯗꯨꯅ ꯂꯪꯉꯛꯏ꯫ ꯐꯥꯟꯗꯨꯅ ꯊꯣꯄꯒꯤ ꯈꯣꯡꯒꯤ ꯈꯨꯃꯤꯠꯇ ꯄꯥꯟꯈꯤ꯫ ꯊꯣꯄ ꯁꯥꯎꯅ ꯁꯦꯛꯇꯨꯅ ꯆꯦꯜꯂꯒ ꯂꯥꯎꯔꯝꯃꯤ꯫ "ꯑꯣ ꯏꯅꯦ, ꯅꯆꯥꯅꯨꯄꯤ ꯊꯤꯌꯦꯕꯨ ꯊꯤ ꯍꯥꯏꯕꯅꯤ, ꯁꯥꯎꯕ꯭ꯔꯣ?" ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯝꯗꯨꯅ ꯆꯦꯟꯈꯤ꯫ ꯑꯁꯨꯝꯅ ꯊꯣꯄꯗꯨ ꯑꯁꯨꯝ ꯑꯅꯥꯕꯗꯨ ꯈꯪꯖꯤꯟꯗꯨꯅ ꯆꯦꯜꯂꯒ ꯂꯥꯛꯄꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯁꯥꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯊꯔꯣꯗꯨ ꯍꯦꯛ ꯊꯦꯡꯅꯔꯝꯃꯤ꯫ ꯊꯔꯣꯕꯨ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯊꯣꯄꯗꯨ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯝꯃꯤ꯫ ꯊꯣꯄ ꯅꯥꯔꯗꯨꯅ "ꯏꯁ, ꯀꯔꯤꯅꯣ, ꯀꯗꯣꯝꯗꯒꯤꯅꯣ? ꯐꯥꯅ ꯊꯣꯃꯛꯄꯒꯤ ꯅꯥꯔꯤꯉꯩꯁꯤꯗ ꯈꯨꯗꯤ ꯑꯃꯨꯛ ꯊꯤꯖꯤꯜꯂꯦ, ꯅꯥꯕꯅ ꯂꯣꯏꯔꯦ" ꯍꯥꯏꯗꯨꯅ ꯊꯣꯄꯗꯨ ꯃꯌꯨꯝ ꯌꯧꯅꯕ ꯆꯠꯈꯤ꯫ ꯁꯣꯝꯗ ꯊꯔꯣꯗꯨ ꯉꯁꯥꯏ ꯊꯣꯄꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯆꯠꯄꯗ ꯈꯨꯗꯤ ꯊꯤꯖꯤꯟꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯅꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯣꯄꯒꯤ ꯏꯆꯝ ꯆꯝꯖꯕ ꯏꯄꯪ ꯄꯪꯖꯕ ꯃꯇꯧꯗꯨꯗ ꯅꯨꯡꯁꯤꯖꯔꯝꯃꯤ꯫ ꯊꯣꯄꯗꯨ ꯃꯌꯨꯝ ꯌꯧꯔꯗꯨꯅ ꯃꯥꯒꯤ ꯑꯅꯥꯕꯗꯨꯗ ꯍꯤꯗꯥꯛ ꯀꯌꯥ ꯊꯣꯝꯗꯨꯅ ꯑꯅꯥꯕꯗꯨ ꯐꯅꯕ ꯇꯧꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯊꯣꯄꯗꯨ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯗ ꯊꯔꯣꯕꯨꯗꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯉꯝꯃꯤ꯫ ꯃꯥꯅ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯊꯔꯣꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯊꯔꯣꯗ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯒꯦ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯊꯣꯄꯗꯨ ꯅꯥꯕ ꯐꯔꯛꯇꯨꯅ ꯊꯔꯣ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯊꯔꯣꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯔꯣ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯩꯀꯥꯏ ꯄꯨꯈ꯭ꯔꯤꯗ ꯁꯅꯥꯕꯨꯟ ꯑꯃꯃꯝ ꯄꯥꯏꯗꯨꯅ ꯏꯁꯤꯡ ꯁꯣꯛꯄ ꯂꯥꯛꯂꯝꯃꯤ꯫ ꯊꯣꯄ ꯊꯔꯣ ꯎꯕꯗ ꯏꯀꯥꯏꯅ ꯃꯇꯨꯡꯗ ꯏꯟꯅꯔꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ "ꯃꯇꯩꯊꯪꯕꯤ ꯏꯕꯦꯝꯃ, ꯅꯪꯒꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ?" ꯊꯔꯣꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ "ꯍꯣ, ꯃꯇꯩꯊꯪꯕꯤ ꯀꯅꯥꯅꯣ? ꯃꯇꯩꯊꯪꯕꯤ ꯑꯅꯤꯅꯦ꯫ ꯀꯔꯝꯕꯅꯣ ꯏꯕꯨꯡ?" ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯄꯨꯂꯞ ꯅꯣꯛꯂꯝꯃꯤ꯫ ꯊꯣꯄ ꯏꯀꯥꯏꯅ "ꯐꯅꯦꯛ ꯉꯥꯡꯕ ꯁꯦꯠꯄꯤ ꯏꯆꯟꯑꯁꯤꯕꯨꯅꯤ꯫ ꯑꯩꯗꯤ ꯉꯍꯥꯟ ꯅꯣꯡꯃ ꯃꯥꯕꯨ ꯎꯔꯨꯕ ꯃꯤꯀꯨꯞꯇꯒꯤ ꯑꯩꯗꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯟꯗꯨꯅ ꯂꯩꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯗꯤ ꯅꯨꯖꯥ ꯅꯪꯒꯤ ꯀꯣꯂꯣꯏ-ꯃꯤꯡꯂꯦꯟ ꯑꯃꯨꯛꯇꯗꯤ ꯍꯥꯏꯕꯤꯔꯝꯃꯨꯕ." ꯊꯔꯣꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨ ꯊꯣꯄꯒꯤ ꯋꯥꯇꯥꯗꯨꯗ ꯋꯥ ꯅꯣꯛꯇꯨꯅ ꯈꯨꯝꯂꯛꯂꯤ꯫ "ꯍꯣꯏ ꯏꯕꯨꯡ, ꯃꯤꯡꯕꯨꯗꯤ ꯍꯥꯏꯔꯒꯦ, ꯑꯗꯣ ꯋꯥ ꯑꯃꯗꯤ ꯍꯥꯟꯅ ꯍꯥꯏꯒꯦ, ꯌꯥꯕꯤꯕ ꯇꯥꯔꯦ." "ꯀꯔꯤ ꯋꯥꯅꯣ? ꯑꯩ ꯌꯥꯖꯒꯦ." "ꯏꯕꯨꯡꯅ ꯏꯇꯥꯒꯤ ꯃꯃꯤꯡ ꯍꯪꯕꯤꯕꯗꯣ ꯊꯔꯣ ꯀꯧꯏ꯫ ꯃꯁꯤꯒꯤ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯏꯇꯥ ꯊꯔꯣꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯇꯥꯈ꯭ꯔꯦ, ꯑꯃꯨꯛꯇ ꯂꯧꯈꯠꯄꯤꯌꯣ ꯏꯕꯨꯡ." "ꯏꯁ, ꯀꯔꯤꯅꯣꯅꯦ? ꯑꯩꯗꯤ ꯏꯔꯣꯏꯕꯁꯨ ꯍꯩꯇꯦ, ꯀꯝꯗꯧꯅꯤ ꯁꯤꯗꯤ?" ꯍꯣꯏ ꯏꯆꯟ, ꯑꯩ ꯊꯔꯣꯒꯤꯅꯦꯕꯨ ꯍꯥꯏꯔꯗꯤ ꯑꯩ ꯂꯣꯏꯅ ꯉꯝꯒꯅꯤ" ꯍꯥꯏꯗꯨꯅ ꯏꯔꯣꯏꯕꯁꯨ ꯍꯩꯇꯕ ꯊꯣꯄꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯈꯨꯗꯣꯞꯇꯨ ꯊꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯏꯔꯣꯏꯕ ꯍꯩꯇꯕꯅꯤꯅ ꯏꯔꯥꯛꯅꯒꯦ ꯇꯧꯔꯛꯏ꯫ ꯑꯗꯨ ꯎꯕꯗ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯅ "ꯑꯣ ꯏꯕꯨꯡ, ꯂꯥꯛꯑꯣ, ꯀꯥꯈꯠꯂꯛꯑꯣ ꯌꯥꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯄꯗꯤ ꯀꯥꯈꯠꯂꯛꯄ ꯉꯝꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯊꯔꯣꯗꯨ ꯌꯥꯝꯅ ꯄꯥꯈꯠꯂꯛꯇꯨꯅ "ꯏꯇꯥ, ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯃꯤ ꯃꯆꯥꯁꯤ ꯁꯤꯕ ꯇꯥꯔꯦ, ꯏꯔꯣꯏꯕꯁꯨ ꯍꯩꯇ ꯃꯥꯜꯂꯦ, ꯐꯥꯒꯤꯅꯦꯅ" ꯍꯥꯏꯔꯝꯗꯨꯅ ꯊꯔꯣꯗꯨ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯄꯗꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯗꯨꯒꯅ ꯆꯤꯡꯈꯠꯂꯛꯂꯦ꯫ ꯊꯣꯄꯅ ꯊꯔꯣꯒꯤꯗꯃꯛ ꯏꯔꯣꯏꯕ ꯍꯩꯇ꯭ꯔꯁꯨ ꯃꯥꯒꯤꯗꯃꯛ ꯄꯨꯈ꯭ꯔꯤꯗꯨꯗ ꯆꯣꯡꯊꯕꯤꯕꯕꯨ ꯎꯕꯗ ꯊꯔꯣꯁꯨ ꯊꯣꯄꯕꯨ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯊꯣꯄꯗꯨ ꯊꯔꯣꯅ ꯌꯥꯕꯤꯔꯛꯄꯗꯒꯤ ꯍꯔꯥꯎꯗꯨꯅ ꯃꯈꯣꯏꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯈꯤ꯫ ꯊꯣꯄꯅ ꯃꯥꯅ ꯍꯨꯔꯥꯜꯂꯛꯄ ꯁꯅꯥꯁꯤꯡꯗꯨꯅ ꯊꯔꯣꯒꯤ ꯐꯖꯔꯕ ꯁꯅꯥꯒꯤ ꯈꯨꯖꯤ ꯑꯃ ꯁꯥꯕꯤꯗꯨꯅ ꯊꯔꯣꯗ ꯄꯤꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯕꯤꯗ ꯁꯟ ꯑꯃ ꯁꯖꯤꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕꯗꯨꯗ ꯊꯣꯄꯅ ꯃꯥꯒꯤ ꯋꯥꯈꯜ ꯑꯃꯈꯛ ꯂꯥꯛꯂꯝꯃꯤ꯫ ꯁꯟ ꯑꯃ ꯁꯖꯤꯛ ꯆꯥꯔꯤꯅꯤ, ꯁꯟꯒꯤ ꯃꯃꯩꯅ ꯀꯜꯂꯛꯄꯁꯦ ꯅꯨꯃꯤꯠꯇꯨꯃ ꯃꯪꯒꯣꯜ ꯑꯣꯏ ꯍꯥꯏꯕꯅꯤ ꯈꯟꯗꯨꯅ ꯁꯟꯗꯨꯗ ꯃꯅꯥꯛ ꯑꯗ꯭ꯋꯥꯏꯗ ꯇꯥꯔꯝꯕ ꯁꯥꯖꯩ ꯑꯃꯅ
mi chumna sajik chajariba sanduda kanbadagi sandu khangboi lakpoi thopa tamna wairei thopa do adu ubada hotana cheli sandu su sauraduna kana tanarei asumna sum tanarakpada thopa do upai leitraduna mongsong amada lotlami aduda huigi amangba leirambadagi makutu paishiluduna loina tairami sandusu asum tanarei thopa do asum chenbada santhida muktu silami masidagi thopa do masa pumba pumtai tairami aduga yum amada senchenduna lotki sandusu thopa pu uraktabadagi magi hanagi sajik chapam thokpa saduna leiki thopasu mana changloriba yumduda nupi ama leirambaduda ising khara pibiyo hairami nupi dusu ising khara pirami thopadu ising duna mamai taduna non khalakpa matamdadi nupi du tharo oiduna leirami adu ubada thopadi amuka hene ikaiduna tharo aino yumni khangdedawani sanata narakpani ai chalage ai nangi sanagi khuji pi lakpani haiduna sanagi khuji du puthokduna piramlaga thopadu ikaimanbadai praprap chatki tharo nokduna matomta haijai is madi masapumba santhina dairasi phau aibu nungsiduna sanagi khuji piramiba ai thopase leita yadre khanduna mabu nungsibiba si ubada tharo sunungsirami asumna matam khara hokra matung thopaga tharoga luhonglami makhoi ani matam kharadi nungsi chanana leiminarami adubu matam khara leiraga thopadu thabak sungsu sudabadagi tharodu isau langba haurakli tharo sauna karino aigi nupasina luhonglakpa thama pharagli nongmata aigi nupasina thabak suba chatpa ude mase handa lakisanu khangni haiduna sak thongba changki aduga henchangdu thumna chaba yadaba makhaya khanduna chagluk phajana semduna thamlami ngaihak leiraga thopadu halaktuna magi chaktu chaba haurei aduda henchangdu thumna chaba yadaba makhayak lambaduda thopadu sauna tharobu kaurei tharo nang kaile thoglola henchang ase bukari mai thonginu thumna mata chaba yadre tharo praprap thorakduna ngangi karino nupa thabak suningdrabadi adumai tawdaba thabak to suwo ai henchang hauna hauna thonglaga pijage oh nangi se aina thabak sudabaginine aina thabak sudrabasu aina nangbu nungaina thamlibasidi oh karida nungaina thamliba yumsi kari kari leirigi yengbiyo kaimta leraktrabani sidabu thabak kaida surinoba haina tharodu yamna sauna isaulanglami asumna thopa magi nupina ngangmanbadagi horendi huranba chatki khalladuna numidang tarakpa ngairami aduga magi nupidu tumkhiba matam ngairami magi nupi tumkhrakanda thopadu hanagi matawgo huranba laklami thopana masidi mamang leikaigi hal ina khunbadu moido ina chalage haiduna makhoiromda laklami aduga karaida sangpham leike haiduna sangpham thirami matang sida mana hana tawba aduga maning thongda leikhon tawduna imongda changai asum changaktuna ahal hanubagi tumphom kadu yauraduna sana lupa hapo upudu phakairami matang sida ahal asigi machanupaduna taraduna laudabida huranba change haiba khangladuna huranba sidadi pharge khanduna tapna makhol amada thokhandabida thopana sana lupa hurali badugi manakta laklami ngaihak thopana sana hurali badu yenglaga leirami aduga thopana chatlage haiduna tawrakpaduda huranba change haina lauduna thopabu pharami mayam changduna thopabu sana lupa sel kayama huranbagi pharaduna phubiyaba phurami thopa oirambaduda mayamna thopa nangoide nangna nahan makai ina khulini ne tawridudi sumaina dum huranbagi oide lekai sidagi henchang kaya huraliba mige khudeng huraliba kayasu nangna oiramlaba haiduna amuka hena phurami phubiyaba makai phuraga thopadu mayamna lambida huranbani haiduna khongoinarami tharo mapuraiba thopabu huranba phare haiba pau tabada pakatna chelai aduga mapuraiba bu phubidanaba haijarami leikai miyamna tharobu nungsiduna napuraiba se matungda samaina huralhangado hairamduna thopabu thadokpirami thopa ikaina magi nupi tharoda malale ngasidagi migi mapot maran huralaroi nangbusu ikaiba nanghalaroi hairami asumna matam khara hokri thopa gyan khara taraklami masada sokhiba anabasingdu suloina pharaklami aduga atopa thabak oini yaurage khanduna thabak thiba chatlammi thopana dada aishu dadoigi matung induna usuba yaujagi dadaduna karino thopa yareko nangai koi shirati thabak yauba sungya yaroi
ꯅꯪ ꯑꯇꯣꯞꯄ ꯑꯃ ꯑꯣꯏꯅ ꯌꯦꯡꯉꯣ꯫ ꯊꯣꯛꯄꯗꯨ ꯏꯀꯥꯏꯅ ꯊꯣꯔꯛꯇꯨꯅ ꯑꯇꯣꯞꯄ ꯊꯕꯛ ꯑꯃꯃꯨꯛ ꯍꯪꯕ ꯆꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯣꯛꯄ ꯏꯀꯥꯏꯅ ꯊꯕꯛ ꯁꯨꯐꯝ ꯀꯌꯥ ꯑꯃ ꯍꯪꯂꯨꯔꯕꯁꯨ ꯃꯥꯕꯨ ꯌꯥꯎꯍꯟꯅꯤꯡꯗꯦ ꯍꯥꯏꯅ ꯂꯣꯏꯅ ꯍꯥꯏꯔꯛꯄꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕꯗꯒꯤ ꯊꯣꯛꯄꯗꯨ ꯃꯥꯅ ꯉꯍꯥꯟꯋꯥꯏ ꯍꯨꯔꯥꯟꯈꯤꯕ ꯅꯨꯡꯉꯥꯏꯅ ꯂꯦꯝꯅ ꯐꯝꯗꯨꯅ ꯆꯥꯈꯤꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯇꯣꯝꯇ ꯏꯀꯥꯏꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯨꯝ ꯈꯜꯂꯛꯇꯨꯅ ꯃꯥꯒꯤ ꯄꯥꯛ ꯆꯥꯎꯕ ꯍꯤꯡꯈꯣꯜ ꯑꯁꯤ ꯑꯣꯏꯅ ꯇꯧꯈꯥꯏꯗꯨꯅ ꯄꯣꯠ ꯑꯣꯏꯅ ꯊꯥꯔꯒꯦ ꯈꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯍꯨꯔꯥꯟꯕꯅꯦ ꯍꯥꯏꯅ ꯊꯥꯖꯗ꯭ꯔꯤꯕꯁꯤ ꯀꯣꯛꯍꯟꯒꯦ ꯍꯥꯏꯗꯨꯅ ꯊꯣꯛꯄꯗꯨ ꯏꯪꯈꯣꯜ ꯑꯗꯨ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯆꯪꯅ ꯇꯧꯈꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯇꯝꯒꯤ ꯑꯣꯏꯕ ꯍꯦꯟꯁꯥꯡꯁꯤꯡ ꯊꯥꯗꯨꯅ ꯌꯣꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯗꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯆꯔꯥ ꯃꯆꯥꯎ ꯍꯥꯏꯗꯨꯅꯁꯨ ꯄꯤꯔꯝꯃꯤ꯫ ꯑꯁꯤꯒꯨꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯧ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯑꯁꯤꯗ ꯊꯔꯣꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯗꯨꯅ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯩ ꯃꯅꯥꯎ ꯆꯪꯗꯨꯅ ꯍꯣꯠꯅꯕꯗꯒꯤ ꯌꯥꯝꯅ ꯆꯥꯎꯈꯠꯄ ꯏꯃꯨꯡ ꯑꯃ ꯑꯣꯏꯔꯛꯇꯨꯅ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯣꯛꯄꯕꯨ ꯊꯥꯖꯗꯕ ꯅꯨꯡꯁꯤꯗꯕ ꯀꯌꯥꯗꯣ ꯂꯣꯏꯅ ꯀꯣꯛꯈꯤꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯃꯤꯟꯅꯈꯤ꯫ ꯊꯣꯛꯄꯅ, ꯅꯨꯄꯤ ꯇꯥꯕ꯭ꯔꯣ? ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃꯇ ꯄꯨꯔꯛꯎ꯫ ꯊꯔꯣꯅ, ꯑꯣ ꯇꯥꯔꯦ ꯄꯨꯖꯔꯦ ꯁꯦ ꯏꯁꯤꯡ ꯍꯥꯏꯗꯨ ꯁꯤꯗ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯅꯨꯄꯤ, ꯑꯩꯅ ꯁꯨꯝꯅ ꯍꯨꯔꯥꯟꯕꯒꯤ ꯊꯕꯛ ꯊꯥꯗꯣꯛꯇꯨꯅ ꯍꯤꯡꯕꯁꯦ ꯃꯤꯌꯥꯝꯅꯁꯨ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤ꯫ ꯁꯤ ꯃꯉꯥꯏ ꯆꯝꯅ ꯍꯤꯡꯕ ꯄꯨꯟꯁꯤ ꯍꯥꯏꯕꯗꯣ꯫ ꯑꯗꯨꯅꯤ ꯅꯨꯄꯥ, ꯑꯗꯨꯝꯅ ꯃꯤꯋꯥ ꯃꯩꯁꯥ ꯂꯥꯡꯗꯅ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯦꯜ ꯇꯥꯟꯗꯨꯅ ꯏꯕꯥꯅꯤ ꯑꯃꯗꯤ ꯏꯆꯥꯒ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕꯗꯨꯅꯤ ꯄꯥꯝꯃꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫